थाइना ममांगैदा नाइजेरिया लेबाक्ता कलाबार कौबा अचौबा शहर अमदा इयाम्बा कौबा निंगथौ अमना शक्ति लैना पालम्मे महाक्ना थंगनबा लेबाक कयादा लान तौदुना लम कया लौसिल्लम्मे अदुगा महाक्ना लौसिल्लबा लमसिंग अदुगी असोनबा अहल ओइरबा नुपा नुपी कयाबु हातोक्लम्मे अमसुंग मसा मउ फाबा पांगल कनबा नुपा नुपी सिंगदी फादुना पुरक्लगा मखोइना सिद्रिबा फाउबा थबक सुहल्लम्मे हारिबा निंगथौ असिगी नुपी सनीरोम लै मखोइ लोइनमक मसा अमता पोक्ते मतमना असुम असुम हौखिबना हारिबा निंगथौ असि अहल ओसिलक्ले मसी खलुबदा निंगथौगी फमनाइ तुनाइबा कयाना वाफम अमखक हौदोरक्लम्मे मदुदी मफम अदुदगी फिसाबिगी इमुंग अमगी मसानुपी अमगा निंगथौगा लुहोंगबिनबा हाइजरम्मे निंगथौनदी नुपी असि मसक थिमंदुना पामलमदे अदुबु महाकी प्रजासिंगना मसक थीबगी करिमता खनबिरुगनु महाकी ममा मपा अदुना मसा यामना पोकमनबदगी मसा सिंग असि येंगसिनबा ngamdabana मसक थीरिबनी हाइजरम्मे निंगथौ अदु महाकी प्रजासिंगी अपाम्बा येंगलगा नुपी अदु लुहोंगदुना महाकी तालोइसिंगदा चलहल्लम्मे अदुबु महाकी महारानी सिंग अदुना असुक थीख्रबा नुपी असिगा अैखोइगा कमदौना मानना लैगदौरिबनो अैखोइगा लैमिनबा यारोइ हाइदुना निंगथौदा वाकटलम्मे मरम असिदगी नुपी असिगी तोंगानबा युम अमा सादुना तोंगाना थमलम्मे अदुबु महारानीगुम फंगफम थोकपा महाकी हक पुमनमक सब मानना फंगहल्लम्मे नुपी असिगी ममिंग अदिया कौवे महाकी अथीबा मसक उबदा मिपुम खुदिंगमकना नोकनबिरम्मे अदुबु नुपी असिदी तसेंगनमक्कीदी मसक थीबा नत्ते महाक पोकपा मतमदा सक्लोन अनि लोइनदुना पोकलखी मदुदी मसक यामना थीबी सक्लोन अमा अदुगा अमना यामना फजबी सक्लोन अमा महाकी ममाना मसानुपीगी अथीबा सक्लोन असि अयुक नुंगथिलगी मतमदा ओइहनबियु नुमित हेक ताबगदी महाकी फजरबा सक्लोन अदु ओइहनबियु हाइदुना ईश्वरदा थौनीजखी हारिबा मतम अदुदगी नुमिदांग खुदिंगी फजबा सक्लोन ओइरगा नोंग हेक नानथोरकपगदी अथीबा सक्लोन अदु ओइरम्मे अदियागी सक्लोन असि महारानी अहलना खंगलकपदगी निंगथौना उरगा ngaukhrani नुंगसिख्रनी खलेदुना अमाइबा अमा तानरगा नुपी असिगी वाखल काउखिननबा सिलम्मे अमाइबा असिदा सेल्यक चनी पीरगा हिदाक सेमननबा हाइजबदा मरौ लैरबा अमाइबा अदुना यारमदे अमाइबना याद्रबदा महारानी अहलना अमुक सेल्यक सहम यांखै पीरगे हाइबदगी अमाइबा अदुसु यारे अमाइबा अदुना निंगथौबु अलियागी वाखल काउखिनबा हिदाक अदु सेमलम्मे अदुगा महारानी अदुना निंगथौना साननबा चिंजाकता हाप हापतुना पिजरम्मे था खरगी मतुंगदगीदी निंगथौना अदियाबु पुंकाउ काउख्रे था मरिरोम सुरक्लबा फावदा अदियागी मनाक्ता नोंगमता लाखिद्रे हारिबा फिबम असिदती खांगबा वारक्लदुना अदिया मपामदा हनखिरम्मे अदियागी मपाना अमुक महाकपु अमाइबा अमगी मनाक्ता पुदुना येंगलुबदती खंगले निंगथौगी नुपी अहलना पोसेम तौबदगी मसानुपीबु काउहनख्रे हाइबसी मरमदुना अमाइबा अदुना पोसेम अदु लौथोकपिरम्मे अदुगा महाकपु अमुक निंसिंगलकनबा हिदाक सेंबिरम्मे असुमना अदियाना कोनुंगदा हलक्तुना हानगुम अमुक लैरम्मे अदुगा निंगथौगी साना थक्ननबा सेंबदा हिदाक अदु हापसिलम्मे मदु सारुबदगी निंगथौ अदु ज्ञान लाक्लम्मे अमदी अदियाबु महाकी नुपीनी हाइबसी खंगलखी हारिबा नुमित अदुगी नुमिदांग अदुमक्तदा अदियाबु निंगथौगी मनाक्ता लाक्ननबा खंगहलक्लम्मे अदिया यामना हराउजरम्मे अदुना नुंगथेलगी मतमदा तुरेलदा चतुना इरुजथोक्लगा फजबा फिरोल कया सेट चादुना निंगथौगी मनाक्तमना लाक्लम्मे असुमना नुमिदांगी मतम ओइरकपदगीदी महाकी फजबी सक्लोन अदु ओइखिरम्मे महाकपु उबदा निंगथौ अदु असुकी मतिक पेंजरम्मे अहिंगदु हौख्रे नोंगालमदाय मतमदा अदिया महाकी अथीबा सक्लोन अदु ओलदुना महाकी लैफम तमना हलक्खी असुमना ममसिलक्पा मतमदा फजबीगी सक्लोन ओइरगा नोंग हेक nganbaga अथीबगी सक्लोन लौदुना लैबा असिना
ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯇꯞꯅ ꯇꯞꯅ ꯈꯪꯅꯔꯛꯂꯝꯃꯤ꯫ ꯃꯔꯨꯑꯣꯏꯅ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯆꯅꯤꯔꯣꯝ ꯑꯗꯨꯅ ꯍꯥꯟꯅ ꯈꯪꯂꯛꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯗꯤꯌꯥꯅ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯄꯣꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯎꯁꯤ ꯇꯥꯕꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯉꯛꯅꯈꯤ, ꯃꯔꯝꯗꯤ ꯑꯗꯤꯌꯥꯒꯤ ꯃꯃꯥ ꯑꯗꯨꯗꯤ ꯑꯃꯨꯛꯇꯗ ꯑꯉꯥꯡ 50ꯔꯣꯝ ꯄꯣꯛꯈꯤ, ꯑꯗꯨꯒ ꯑꯗꯤꯌꯥꯗꯤ ꯁꯨꯞꯅꯇꯪꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯇꯪ ꯄꯣꯛꯂꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯜꯂꯛꯄ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯀꯁꯨ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ 8 ꯁꯦꯟꯖꯥ ꯀꯌꯥ ꯄꯤꯗꯨꯅ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯅꯅꯕ ꯍꯤꯗꯥꯛ ꯁꯦꯝꯕꯤꯅꯕ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯁꯤ ꯅꯥꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯅꯤꯡꯊꯧ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯑꯃꯥꯏꯕ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯍꯜꯒ ꯋꯥ ꯇꯥꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯑꯃꯥꯏꯕꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯅꯤꯡꯊꯧꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯅꯥꯔꯛꯂꯤꯕ ꯑꯁꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏꯅꯅꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯅꯤꯡꯕꯗꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯅꯤ꯫ ꯑꯗꯨꯅ ꯑꯅꯥꯕ ꯑꯁꯤꯕꯨ ꯐꯍꯟꯕꯤꯒꯦ ꯍꯥꯏꯔꯕꯗꯤ ꯑꯉꯥꯡ ꯑꯁꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯇꯨꯔꯦꯜꯗ ꯂꯪꯊꯗꯨꯅ ꯃꯥꯡꯍꯟꯕꯤꯈ꯭ꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅꯗꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯗꯨꯅꯗꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯐꯝꯅꯥꯏꯕ ꯀꯌꯥꯁꯤꯡꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯥꯡꯍꯟꯈ꯭ꯔꯒ ꯑꯇꯣꯞꯄ ꯑꯉꯥꯡ ꯑꯃꯃꯨꯛ ꯄꯣꯛꯂꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯏꯟꯁꯤꯜꯂꯝꯃꯤ꯫ ꯃꯃꯩꯊꯪꯗꯗꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯋꯥꯈꯜ ꯑꯣꯜꯂꯛꯇꯨꯅ ꯑꯉꯥꯡꯗꯨ ꯇꯨꯔꯦꯜꯗ ꯊꯥꯗꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯗꯤꯌꯥꯗꯨ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥꯛꯅ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯔꯥꯅꯤ ꯑꯍꯜ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯍꯥꯟꯅꯒꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧꯅ ꯑꯗꯤꯌꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯅꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯀꯥꯎꯈ꯭ꯔꯕꯗ ꯑꯗꯤꯌꯥ ꯃꯄꯥꯝꯗ ꯍꯜꯂꯛꯂꯒ ꯍꯥꯟꯅꯒꯨꯝ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯕꯤꯔꯛꯅꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯅꯨꯡꯗ ꯍꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯑꯗꯤꯌꯥꯒꯤ ꯑꯃꯥꯏꯕ ꯑꯁꯤ ꯏꯁꯤꯡꯒꯤ ꯃꯥꯏꯕ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯂꯩꯔꯤꯉꯩꯗ ꯑꯗꯤꯌꯥꯒꯤ ꯑꯉꯥꯡ ꯑꯗꯨ ꯊꯥꯗꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯨꯜꯂꯒ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯊꯝꯕꯤꯕꯗꯒꯤꯗꯤ ꯑꯉꯥꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯐꯅ ꯌꯥꯝꯅ ꯆꯥꯎꯔꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ, ꯑꯗꯤꯌꯥ ꯃꯆꯥꯅꯨꯄꯤ ꯑꯃꯃꯨꯛ ꯄꯣꯛꯂꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯃꯍꯥꯔꯥꯅꯤꯁꯤꯡ ꯑꯗꯨꯅ ꯀꯜꯂꯛꯄ ꯄꯣꯛꯂꯗꯨꯅ ꯇꯨꯔꯦꯜꯗ ꯊꯥꯗꯗꯨꯅ ꯃꯥꯡꯍꯟꯈꯤꯅꯕ ꯅꯤꯡꯊꯧꯗ ꯏꯟꯁꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯅꯤꯡꯂꯝꯗ꯭ꯔꯒꯁꯨ ꯃꯃꯩꯊꯪꯗꯗꯤ ꯋꯥꯈꯜ ꯑꯣꯟꯈꯤꯗꯨꯅ ꯌꯥꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨꯁꯨ ꯇꯨꯔꯦꯜꯗ ꯊꯥꯗꯈ꯭ꯔꯦ, ꯑꯗꯨꯒ ꯑꯗꯤꯌꯥꯒꯤ ꯋꯥꯈꯜ ꯑꯃꯨꯛꯀꯁꯨ ꯀꯥꯎꯍꯜꯂꯝꯃꯤ꯫ ꯍꯟꯗꯛꯁꯨ ꯇꯨꯔꯦꯜꯗ ꯊꯥꯗꯈꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯑꯗꯤꯌꯥꯒꯤ ꯏꯁꯤꯡꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯈꯨꯜꯂꯒ ꯌꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯁꯤꯅ ꯈꯜꯂꯤ, ꯀꯂꯛ ꯈꯝꯕꯟꯕꯅ ꯌꯣꯝꯂꯕ ꯃꯍꯥꯔꯥꯅꯤꯁꯤꯡ ꯑꯁꯤ ꯅꯣꯡꯃꯗꯤ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯆꯩꯔꯥꯛ ꯄꯤꯔꯛꯈꯤꯒꯅꯤ꯫ ꯑꯃꯥꯏꯕ ꯑꯁꯤꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯃꯄꯥꯒ ꯃꯥꯟꯅꯔꯕ ꯁꯑꯣꯡ ꯁꯥꯗꯥ ꯑꯁꯤꯗ ꯃꯨꯛꯅꯥ ꯁꯥꯟꯅꯔꯕꯗꯤ ꯃꯍꯥꯛꯄꯨ ꯉꯝꯕꯤꯅꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯣꯏ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯈꯨꯜꯒꯤ ꯅꯍꯥ ꯉꯥꯛꯇꯒꯤ ꯑꯣꯏꯕ ꯃꯨꯛꯅꯥ ꯁꯥꯟꯅꯐꯝꯗ ꯆꯠꯇꯨꯅ ꯃꯍꯩ ꯇꯝꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯀꯩꯊꯦꯜ ꯃꯌꯥꯗ ꯃꯨꯛꯅꯥ ꯀꯨꯝꯍꯩ ꯑꯃꯨꯛ ꯄꯥꯡꯊꯣꯛꯅꯕꯁꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯅꯣꯡꯃ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯨꯛꯅꯥ ꯀꯨꯝꯍꯩ ꯑꯃ ꯀꯩꯊꯦꯜ ꯃꯌꯥꯗ ꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯗ ꯂꯩꯕꯥꯛ ꯀꯌꯥ ꯀꯌꯥꯒꯤ ꯃꯁꯥ ꯐꯔꯕ ꯅꯨꯄꯥ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯈꯤ, ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯁꯨ ꯀꯨꯝꯍꯩ ꯌꯦꯡꯕ ꯂꯥꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯃꯀꯣꯛ ꯑꯣꯏꯕ ꯉꯝꯕ ꯃꯤ ꯑꯗꯨꯗ ꯁꯦꯜ ꯑꯃꯁꯨꯡ ꯐꯤꯔꯣꯜ ꯀꯌꯥ ꯃꯅꯥ ꯑꯣꯏꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄ ꯇꯥꯕꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯥ ꯐꯔꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯎꯕ ꯃꯇꯝꯗ, ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗꯤ ꯀꯅꯥꯅꯣ? ꯃꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯒ ꯀꯔꯝꯅ ꯂꯝꯕꯥ ꯄꯥꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯍꯧꯔꯛꯂꯕ ꯃꯇꯝꯗꯗꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯃꯥꯏꯊꯤꯔꯦ꯫ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯊꯧꯅꯥ ꯐꯕ, ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ, ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒ ꯌꯥꯝꯅ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯉꯛꯅ ꯌꯦꯡꯅꯩ꯫ ꯑꯁꯨꯝꯅ ꯀꯨꯝꯍꯩ ꯆꯥꯡꯌꯦꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯂꯝꯕꯥ ꯀꯌꯥ, ꯃꯈꯣꯡ ꯇꯦꯛꯄꯅ ꯇꯦꯛꯄ, ꯃꯈꯨꯠ ꯁꯣꯛꯄ ꯀꯌꯥ ꯌꯥꯎꯔꯝꯃꯤ꯫
asumna makok thongba ngamle mahakpu ningthongna mana kaya piramme ningthongna penmalladuna konungda mahakpu sakaubagi bartonsu piraklamme nupa masa atusu mapagi sakpau adu phangbada yamna harawraduna turelda chatlaga iruluja thokle aduga mahaki leijaba phirol set chaduna konung tamna lakhi mafam aduda phamnaiba kaya maharani kaya suuna tilamme ningthau amadi nupa masa adu thangnana phaminaramme amaromdana kalak saubi maharani aduna asumna khalle aigi nupa ningthau asidi ahal oire mahakti thuna sikragani asumna khaladuna nupa masa asida amuk apamba poklakhi nupa masa asigi phajaraba masak matau saong sada ubada ngauraduna saklen asigi khudong saba lauraga nupa masa asiga naksinnanaba hotnaramme hai singlaba nupa masa asinati maharani asigi maong matau asida yamna hainaramde aduna paukhum karisu piramdana mayum tamna thuna halaklamme mayum hek yobagadi wari pumnamak mapa saklaba ising maiba aduda tamlamme aduga amaiba aduna asumna hairaklamme nupa masa haujikti nahak ase ningthongna yaba mi oirabani aduna hayengmak ningthaugi manakta satuna leibak asigi mioi khudingmak kaukhatpiduna sangeng ama sinbinaba haijagadabani hairiba sangeng asida nupabu oigera nupibu oigera aranba tauba mi khudingmak miya mamangta sibagi serak pihangadabani mathangi ayukni nupa masa asi ningthaugi manakta laktuna haijaramme ningthausu harau harau yabiraduna leibak asigi mioi pumnamak numit ama leptuna kaukhatlamme tanja asida nupa masa asi mapa saklaba amaiba adugi manakta amuk halaklamme matam asida amaibana hairamme haujikti nahaki imagi manakta chatlo aduga nahaksi mahaki masani haina masak taklo namagi saklondi ani oibani ningthiraba saklon adu tamak oiduna konung tamna chatlu nasal nupiga nakhoi ahum chatkadabani asumna hairaga mahaki mama adubu masak taklamme hairiba pumnamak pangthuklaba matung makhoisu konungda karaklamme adiyadi masa ani ubada matam kuina makhoibu sikhre khanduna waramba pumnamak adu kaukthokkhiduna masabu konduna kapcharamme sangengi matam yorakle adiyana kasin amada phambadu ubada miyam pumnamakna asuk phajakhraba nupi asibu phisabiki masanupi ningthaugi nupi atonbiduni haiba asi kanamatana khangkhidre adiyagi nakaldana masanupaga masanupiga mathang mathang phammi ningthauga maharani sing adusu makhoi makhoigi phamhamda lengsinkhre praja pumnamakna ningthauda ikai khumnaba ulamme matungda ningthauna lauthoraklamme thauna pharaba muknada lamba leitraba nupa masa asina haijabagi matungina sangeng asida nupa masa asina mahaki punsida asoiba aranba tauba yorom lagadi nungpak asida makok kaktuna hatkani aduga mahakna lalamdrabadi mahaki mayokta leiribasing wayalgi matungina nungpak asida makok kaktuna hattauribani wafam asi miyam pumnamak yanaramme adudagidi nupa masa asi phamphamdagi hawgalaktuna ningthau amadi prajasingda khurumjai aduga wahang hangba hawraklamme aihak asi leibak asigi ningthau phamnaiba amatagi masa mandabra miyamna khummi mande haina khumlakhi adudagidi nupa masa asina masal nupi adu makhut samduna pusilaklamme aduga lepminne masak matau phajarabi angang nupi masa asi mayamda utuna mabungna amuk wahang hanglamme aigi isal nupi asidi ningthau phamnaibagi masa masu mandabra masida mayamna khumlakhi mahakti ningthaugi masa nupi ni hairabasu matik sagani adudagidi nupa masa asina mayam mamang aduda adiyabu amuk kauthokle adiyagi phajaraba masak maung adu ubada mayam pumnamak mamit kuptana yengnaramme aduga nupa masa asina mayamda amuk wahang hanglamme nupi asidi ningthaugi nupi manbra mayam pumnamakna laukhatnarae mahakti ningthaugi nupi oibada khwaidagi matik sabini aduga mapangal kalla kalaba nupa masa kayaki
mama oigadaba nupini. Adudagidi nupa masa asina ningthaugi nupi ahal aduda makhut thinduna mayam mamangda mahakna tawkhiba phatraba thabak kaya adu hairaklammi. Kalak khambanbana yomlabi nupi asina amaiba tanaduna ningthaugi wakhal hongankhiduna saklon ani oibi mamabu kauhankhiba apokpa masa anibusu turelda thada hankhiba. Laibak phabadagi ising maibana khunduna saunanaba yokpirakhiba waram pumnamak asi liraduna amukasu nupa masa asina hairammi. Aigi wari asi iningthauda amadi leibak miyamda sinazare masida aigi aranba yaurabadi aibu khudak asida nungpakthak asida kaktuna hatpiro aduga puksel piklabi nupi asina lalabadi iningthaugiya thang matung inna mahakpu hatpiyu. Wafam asi taraba matungda ningthau asi harauba nungaitaba animak pulammi. Asuk mapangal mathongna leiraba nupa asina magi masa oiramba aduga magi maharani ahalna phatraba pap selaba thabak kaya tauramduna mapa masa amadi mahaki nupi phauba masak khanghalamdaba pumnamak asidagi nupi asi hingsabini haiduna leibak miyamda lauthoklammi. Aduga makhong makhut chetna punsilaga umangda puduna hingna mai thahallammi. Aduga mai thakibagi ud aduna turelda thada kheramme. Pumnamak loiraba matungda ningthongna adiya amadi masa anitubu setna konjaduna miya mamangda lauthuklammi. Ngasidagi adiyana aigi asengba maharani oiragani. Matawasumna thorom adu loiraba matungda mayam pumnamak hanakhre. Hairiba numit adugi numidang adu ningthaugi ningsingludraba nupi amadi masasing amuk hanna phanglakpagi nungaiba phongdokpa oina asauba saklen ama silamme. Saklen asida ningthongna lauthoklammi. Karigumba nupi amana mahaki nupagi saklukta hidak hapsinba thengnaragadi khudakta sibagi serak pigani. Matam khara leiraga ningthongna mahaki nupi amadi masa anigi phajaraba konung ahum sabiraduna nungaina leminna khiramme. Aduga ningthongna laikhidraba matungda masa nupa asina ningthau oiduna amuk leibak asi nungai yaifana pankhi. Haujik amuk taminarasi Binodini Phurailatpamgi wari masa wakat. Nong nganphung taurakpagi usek waya langnarakpa matamni. Yumda hedona hesalibi leimadu mitkap khangthok thorakhi. Phamungdagi mahausagum haugatnaba hotnei. Tasengna hairabada mahak phamung asida nongbu ngalabadi kuina tumsinduna leiba hainagande. Adubu thangnaba mitkupta saina amana magi haugatpa ngambagi thauna adu manghankhi. Khangning ningsinglai mahakna usiatkum phamung asida lengba otpa ngamdaba makhai taduna leirakliba asi sahi ama anidi suning sumang tauramlagani. Singsinbi lainani yengba yaba yengle doctor kaya maming leiraba Manipurgi maiba maibi pumnamak phahanba ngamde. Sahi matang asiga hairuragadi punsi chupa konagadaba mali laina asiga. Karigumbada mabukningda warongna sondokhi. Kayam kuinabu mi otuda asumna aibu. Tapna athingba laitana mihut thongki sekhairaba mai pareng aduda ayukki maisa yaudaba nungsagi menglaba mangal phaujillai. Madu phauba imung manunggi miyoi amata haugatnabagi maong amata uba phangde. Thangnaba kada masanupaga mamong nupiga nakhoktuna tumbagi makhol tai. Makhoi masa sagan paiduna singthok ninglui. Adubu madumakki pangaldi leite. Masu adum tumningdana tumsinba tabani. Leima mamitu uirol saron tumthanaba amuk hotnei yabadi natte. Tumdana mangmangi. Mahaki laikhidraba mapuroibagi maramda mathang. Talab saba sarkargi thabak masa amatang phauba mapunsida tawkhide. Thabak silhau thidana nongmagi khusumal phangnanaba honakhiba sinmini. Yamna samna hengki leima makhoi ani. Saboi sadaboy thabak awaba sumanduna masadu hek kemkhibani. Sahi taret nipalom gati suram lagadra. Leimagi nupana laikhidaba adu yamna penkhide. Khara masagi mapan saba haugalakpada mangairakpadani
ꯈꯪꯍꯧꯗꯅ ꯅꯥꯔꯛꯄ ꯂꯩꯅꯥ ꯑꯃꯗꯒꯤ ꯍꯤꯡꯊꯠ ꯊꯠꯇꯨꯅ ꯄꯨꯈꯤꯕꯗꯨ ꯈꯜꯂꯨꯔꯒ ꯏꯁꯣꯔꯕꯨ ꯅꯤꯟꯗꯥ ꯇꯧꯅꯤꯡꯉꯤ꯫ ꯆꯍꯤꯒꯤ ꯗꯤꯟ ꯇꯥꯕ ꯈꯨꯗꯤꯡ ꯏꯁꯣꯔꯗ ꯑꯅꯧ ꯑꯄꯦꯠ ꯃꯄꯨꯔꯣꯏꯕꯅ ꯄꯥꯝꯖꯔꯝꯕ ꯀꯌꯥ ꯃꯊꯦꯜ ꯂꯨꯀꯣꯏ ꯇꯧꯗꯨꯅ ꯂꯩꯃ ꯃꯁꯥꯃꯛꯅ ꯀꯣꯏꯆꯦꯟ ꯆꯦꯟꯖꯗꯨꯅ ꯍꯦꯛ ꯍꯦꯛ ꯃꯀꯠꯆꯕꯅꯤ꯫ ꯑꯗꯨꯝ ꯇꯧꯔꯒ ꯈꯔ ꯄꯦꯟꯖꯩ, ꯅꯤꯡꯉꯝꯗꯕ ꯀꯌꯥꯁꯨ ꯀꯣꯛꯆꯕꯒꯨꯝ ꯇꯧꯏ꯫ ꯍꯟꯗꯛꯇꯤ ꯁꯨꯛꯉꯝ ꯉꯝꯂꯔꯣꯏ꯫ ꯍꯤꯡꯂꯤ ꯍꯥꯏꯕꯇ ꯃꯉꯥꯏꯔꯕ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤꯅꯗꯤ ꯀꯔꯤꯕꯨꯗꯤ ꯇꯧꯔꯨꯕ ꯉꯝꯂꯨꯅꯤ꯫ ꯂꯩꯃꯗꯣ ꯃꯕꯨꯛꯅꯤꯡ ꯈꯪꯄꯤꯛ ꯄꯤꯛꯊꯔꯛꯏ꯫ ꯃꯃꯤꯠꯇ ꯄꯤꯒꯤ ꯏꯆꯦꯜ ꯈꯔ ꯁꯤꯟꯊꯔꯛꯏ꯫ ꯃꯈꯣꯜ ꯊꯣꯛꯅ ꯄꯦꯟꯅ ꯀꯞꯅꯤꯡꯕꯅꯤ꯫ ꯀꯞꯄꯗꯤ ꯃꯉꯝꯗꯦ꯫ ꯃꯥꯒꯤ ꯂꯥꯌꯦꯡꯕꯗ ꯆꯪꯂꯤꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯃꯁꯤꯡ ꯅꯥꯏꯗꯅ ꯂꯩꯕꯒꯤ, ꯀꯅꯥꯒꯤ ꯗꯥꯛꯇꯔꯒꯤ ꯈꯔꯆ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ, ꯃꯁꯨꯁꯤꯡꯒꯤ ꯁ꯭ꯀꯨꯜꯒꯤ ꯐꯤ, ꯇꯨꯏꯁꯟꯒꯤ, ꯂꯩꯀꯥꯏꯒꯤ ꯁꯤꯡꯂꯨꯞ ꯁꯦꯟꯈꯥꯏ, ꯅꯥꯍꯨꯠ ꯅꯥꯔꯦꯡ, ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯒꯤ ꯄꯣꯠꯌꯦꯡ ꯆꯥꯌꯦꯡ ꯄꯨꯝꯅꯃꯛ ꯃꯆꯥꯅꯨꯄꯥꯒꯤ ꯄꯤꯛꯈ꯭ꯔꯕ ꯒ꯭ꯔꯦꯗ 4ꯒꯤ ꯇꯣꯂꯣꯞꯀꯤ ꯁꯦꯡꯒꯥꯎ ꯑꯁꯤꯗꯒꯤ ꯃꯆꯪꯂꯤꯕꯅꯤ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯎꯁꯣꯞ ꯃꯆꯥ ꯑꯃ ꯂꯥꯏꯗ ꯀꯠꯄ ꯋꯥꯗꯕꯨ ꯎꯁꯣꯞ ꯃꯆꯥ ꯍꯥꯏꯕꯅꯤ, ꯁꯦꯜꯗꯤ ꯑꯉꯥꯡ ꯅꯠꯇꯦ ꯆꯪꯒꯗꯕꯗꯨ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯇꯥꯡꯂꯤꯕ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯑꯁꯤꯗꯗꯤ ꯀꯔꯝꯅ ꯃꯆꯥꯅꯨꯄꯥꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯍꯧꯗꯣꯛꯂꯨꯒꯅꯤ? ꯃꯆꯥꯁꯨ ꯅꯨꯄꯥ ꯑꯁꯤꯃꯠꯇꯅꯤ꯫ ꯃꯆꯤꯜ ꯃꯅꯥꯎ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯑꯅꯤꯗꯪꯒ ꯁꯨꯖꯔꯝꯂꯒꯗꯤ ꯇꯥꯟꯅꯔꯒꯁꯨ ꯈꯔ ꯊꯣꯛꯄ ꯃꯌꯥꯕꯅꯤ꯫ ꯂꯩꯃꯗꯣ ꯆꯃꯝꯅꯔꯕ ꯋꯥꯈꯜ ꯑꯗꯨꯅ ꯃꯀꯣꯛꯇꯨ ꯈꯔ ꯈꯔ ꯉꯥꯎꯈꯠꯂꯛꯄꯒꯨꯝꯃꯤ꯫ ꯏꯃꯥ, ꯏꯃꯥ, ꯆꯤꯟꯌꯥꯗꯨ ꯑꯃꯨꯛꯇ ꯉꯜꯂꯤꯉꯩꯗ ꯁꯦꯡꯗꯣꯛꯍꯧꯔꯁꯤ꯫ ꯃꯃꯧ ꯅꯨꯄꯤꯅ ꯄꯦꯂꯥ ꯄꯥꯏꯗꯨꯅ ꯐꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯩꯃꯗꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯄꯒꯨꯝꯃꯤ꯫ ꯌꯥꯝꯅ ꯋꯥꯅ ꯆꯦꯞꯂꯒ ꯃꯃꯧ ꯅꯨꯄꯤꯅ ꯈꯔ ꯉꯥꯛꯄꯣꯏ ꯀꯔꯤꯕꯣꯏ ꯇꯧꯔꯒ ꯆꯤꯟ ꯁꯦꯡꯉꯤ꯫ ꯐꯖꯅ ꯅꯤꯡꯊꯤꯅ ꯁꯦꯡꯕꯗꯤ ꯅꯠꯇꯦ, ꯍꯧꯅꯕꯤꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯛ ꯁꯦꯡꯕꯅꯤ꯫ ꯃꯃꯧ ꯅꯨꯄꯤ ꯑꯗꯨ ꯑꯗꯨꯛ ꯊꯋꯥꯏ ꯌꯥꯎꯅ ꯁꯦꯕꯥ ꯇꯧꯔꯤꯕ ꯑꯗꯨ ꯃꯕꯨꯛꯅꯤꯡꯗꯗꯤ ꯏꯄꯦꯟ ꯄꯦꯟꯖꯕ ꯉꯝꯂꯝꯗꯦ꯫ ꯑꯃꯨꯛꯇꯪꯗꯤ ꯇꯟꯖꯥ ꯐꯪꯂꯤꯉꯩꯁꯤꯗ ꯃꯄꯨꯔꯣꯏꯕꯒꯤ ꯎꯁꯣꯞꯇꯨ ꯀꯠꯂꯕꯁꯨ ꯀꯠꯇ꯭ꯔꯒꯁꯨ ꯃꯃꯧ ꯅꯨꯄꯤꯗꯁꯨ ꯍꯧꯗꯣꯛꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯗꯣꯛꯄꯗꯤ ꯁꯨꯛꯉꯝ ꯉꯝꯗꯦ꯫ ꯃꯆꯥꯅꯨꯄꯥꯗꯁꯨ ꯃꯉꯥꯏ꯫ ꯃꯇꯝꯗꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯍꯥꯀꯨꯝꯁꯨ ꯌꯨꯝ ꯃꯥꯡꯗꯨꯅ ꯀꯠꯍꯧꯗꯦ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯑꯃꯨꯛ ꯀꯠꯇꯕ ꯇꯥꯔꯕ꯭ꯔꯥ? ꯐꯤꯚꯝ ꯑꯁꯤꯗ ꯀꯝꯗꯧꯅꯤ? ꯑꯃꯨꯛꯁꯨ ꯃꯊꯅꯠꯇ ꯈꯟꯖꯤꯜꯂꯨꯏ꯫ ꯀꯔꯤ ꯄꯥꯄꯨ ꯇꯧꯔꯛꯇꯅ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯩꯕꯨ? ꯇꯥꯏꯅꯐꯝ ꯈꯪꯗꯦ, ꯈꯣꯏꯁꯥꯎꯅꯩ꯫ ꯅꯍꯥ ꯑꯣꯏꯔꯤꯉꯩ, ꯃꯄꯥꯡꯒꯜ ꯃꯊꯧꯅꯥ ꯂꯩꯔꯤꯉꯩꯗꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯐꯝꯗ ꯂꯥꯟꯈꯤꯕ, ꯅꯣꯛꯅꯔꯨꯕ ꯂꯩꯈꯤꯗꯦ? ꯅꯠꯇ꯭ꯔꯒꯅ ꯀꯥꯎꯈꯤꯕꯅꯔꯥ? ꯃꯗꯨ ꯅꯠꯇ꯭ꯔꯒꯅ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯞꯀꯤ ꯄꯥꯞ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗ꯭ꯔꯥ? ꯃꯗꯨꯁꯨ ꯈꯪꯗꯦ꯫ ꯃꯊꯟꯇ ꯃꯑꯣꯟ ꯈꯜꯂꯨꯏ꯫ ꯀꯥꯟꯅꯗꯕꯗ ꯂꯩꯃꯗꯨ ꯐꯅ ꯃꯉꯝꯗ꯭ꯔꯕꯁꯨ ꯏꯔꯨꯖꯗꯅ, ꯐꯤꯔꯣꯜ ꯑꯁꯦꯡꯕ ꯍꯣꯡꯗꯣꯛꯇꯅ, ꯆꯟꯗꯣꯟ ꯃꯆꯦꯠ ꯑꯃꯠꯇ ꯃꯔꯥꯏꯕꯛꯇ ꯊꯤꯟꯗꯅ, ꯆꯥꯛ ꯆꯥꯕꯗꯤ ꯂꯥꯏꯔꯗꯅ ꯃꯩꯊꯛꯇ ꯉꯧꯕ ꯊꯨꯝ ꯌꯥꯎꯕ ꯄꯣꯠ ꯑꯃꯠꯇ ꯃꯌꯥꯗ ꯆꯥꯕ ꯌꯥꯎꯈꯤꯗ꯭ꯔꯤꯕꯅꯤ꯫ ꯒꯧꯔ ꯙꯔꯃꯗ ꯍꯛꯆꯤꯟꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯃꯍꯥꯛꯁꯨ ꯑꯃꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯐꯃꯨꯡꯗ ꯑꯗꯨꯝ ꯃꯥꯡꯁꯨ ꯃꯥꯡꯁꯤꯜꯂꯦ, ꯆꯥꯛꯁꯨ ꯆꯥꯁꯤꯜꯂꯦ꯫ ꯁꯥꯔꯕ ꯀꯥꯂꯦꯟꯒꯤ ꯃꯩꯁꯥ, ꯅꯤꯡꯊꯝꯒꯤ ꯏꯪꯂꯕ ꯎꯂꯦꯟ ꯄꯨꯝꯅꯃꯛ ꯐꯃꯨꯡ ꯑꯁꯤꯗ ꯂꯩꯇꯥꯗꯨꯅ ꯈꯥꯡꯂꯤ꯫ ꯀꯔꯝꯕ ꯑꯁꯥꯗ ꯃꯍꯥꯛ ꯍꯤꯡꯂꯤꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯅꯧꯔꯤꯉꯩ ꯅꯥꯕ ꯈꯔ ꯈꯔ ꯍꯧꯒꯠꯂꯛꯄꯗꯗꯤ ꯃꯆꯥꯁꯨ ꯃꯃꯧꯁꯨ ꯈꯔ ꯀꯨꯞꯅ ꯃꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯀꯌꯥ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯁꯦꯕꯥ ꯇꯧꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯧꯐꯝ ꯊꯣꯛꯄ ꯈꯔ ꯇꯧꯔꯝꯂꯒ ꯀꯥꯗꯨꯗꯒꯤ ꯃꯍꯩ ꯍꯧꯗꯨꯅ ꯆꯦꯟꯅꯕꯒꯨꯝ ꯇꯧꯔꯛꯂꯦ꯫ ꯃꯥꯒꯤ ꯚꯥꯞꯅꯔꯥ ꯃꯗꯨꯗꯤ ꯇꯁꯦꯡꯅ ꯈꯪꯗꯦ꯫ ꯃꯍꯥꯛꯅ ꯑꯗꯨꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯊꯥꯗ ꯌꯣꯛꯆꯔꯛꯈꯤꯕ ꯃꯁꯨꯁꯤꯡ ꯑꯗꯨꯗꯤ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯁꯨꯛꯆꯪꯕꯨ ꯆꯪꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯏ꯫ ꯃꯄꯥꯟꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯈꯣꯟꯖꯦꯜꯗꯤ ꯅꯛꯅ ꯂꯥꯞꯅ ꯑꯗꯨꯝ ꯃꯇꯥꯏ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯉꯥꯡ ꯁꯛꯈꯤꯕꯗꯤ ꯀꯅꯥꯅꯁꯨ ꯊꯑꯣꯏꯅ ꯇꯥꯕꯤꯗꯦ꯫ ꯃꯈꯣꯏꯕꯨ ꯃꯥꯅ ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯌꯣꯛꯂꯛꯈꯤꯕ, ꯃꯈꯨꯠꯇ ꯃꯊꯤ ꯃꯌꯨꯡ ꯐꯥꯏꯖꯤꯜꯂꯛꯄ ꯐꯥꯎꯕ ꯃꯌꯥꯎꯈꯤꯕꯅꯤ꯫ ꯌꯨꯝꯂꯣꯟꯅꯕꯗ ꯂꯩꯕꯤ ꯉꯥꯟꯕꯤꯅ ꯐꯥꯒꯤꯑꯣꯏ ꯀꯔꯤꯑꯣꯏ ꯅꯣꯡꯃ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯂꯩꯃ, ꯅꯁꯨꯁꯤꯡꯁꯦ ꯅꯪꯅꯗꯤ ꯑꯗꯨꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯇꯧꯔꯤꯕ, ꯃꯈꯣꯏꯅꯗꯤ ꯍꯌꯦꯡ ꯆꯥꯎꯔꯒ ꯅꯪꯅ ꯅꯨꯡꯁꯤꯔꯤꯕ ꯑꯗꯨꯒꯨꯝ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯅꯨꯡꯁꯤꯕꯤꯔꯔꯣꯏꯗꯣ꯫ ꯏꯁꯨꯗꯤ ꯂꯥꯏꯔꯗꯅ ꯏꯆꯥꯁꯨꯅꯤ, ꯆꯞ ꯃꯥꯟꯅꯕꯅꯤ꯫ ꯀꯔꯤꯒꯤ ꯅꯤꯡꯗꯕ ꯌꯥꯕ꯭ꯔꯣ? ꯑꯩꯅ ꯑꯁꯨꯛ ꯋꯥꯅ
ꯅꯨꯡꯁꯤꯅ ꯇꯧꯖꯔꯤꯕꯁꯤꯕꯨ ꯑꯩꯃꯛꯀꯤ ꯏꯆꯥ ꯏꯁꯨꯅꯕꯨ ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯝꯗꯣꯛꯈꯤꯕ ꯂꯩꯃꯒꯤ ꯄꯥꯎꯈꯨꯝꯅꯤ꯫ ꯌꯦꯡꯉꯨ, ꯊꯥꯖꯗ꯭ꯔꯒ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯍꯌꯦꯡꯋꯥꯏ ꯈꯪꯂꯛꯀꯅꯤ꯫ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯅ ꯍꯪꯒꯠꯅ ꯆꯦꯟꯕ꯭ꯔꯣ ꯏꯕꯦꯝꯃ? ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯩꯃꯅ ꯏ ꯀꯥꯗꯨꯅ ꯁꯥꯎꯒꯠꯈꯤꯕꯗꯨ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯉꯥꯟꯕꯤꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯆꯨꯝꯂꯛꯄꯒꯨꯝꯃꯤ꯫ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯥꯕꯨ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯃꯥꯁꯨ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯎꯏ꯫ ꯀꯔꯤꯒꯤꯁꯨ ꯂꯥꯞꯊꯣꯛꯅꯤꯡꯂꯣꯏ? ꯃꯥꯕꯨ ꯃꯤ ꯑꯃ ꯑꯣꯏꯅ ꯏꯃꯨꯡ ꯑꯁꯤꯗ ꯃꯁꯤꯡ ꯊꯥꯕ ꯌꯥꯔꯤꯕ꯭ꯔꯥ? ꯁꯨꯞꯅꯇꯒꯤ ꯁꯤꯕ ꯉꯥꯏꯗꯨꯅ ꯍꯤꯡꯂꯤ ꯍꯥꯏꯕꯇ ꯃꯉꯥꯏꯔꯕ ꯇꯪꯈꯥꯏ ꯁꯤꯔꯕ ꯃꯍꯥꯎ ꯌꯥꯎꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯅꯤ꯫ ꯂꯩꯃꯗꯨ ꯃꯁꯥ ꯁꯣꯟꯊꯔꯛꯄꯒꯤ ꯍꯧꯅꯕ ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯀꯥꯟꯅꯗꯕ ꯈꯜꯍꯩꯗꯕ ꯋꯥ ꯉꯥꯛꯇ ꯈꯟꯕꯒꯨꯝ ꯇꯧꯏ꯫ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄ ꯌꯥꯕ ꯄꯤꯛꯁꯤꯜꯂꯛꯏ꯫ ꯇꯞꯅ ꯇꯞꯅ ꯎꯅ ꯎꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯏ꯫ ꯃꯃꯧ ꯅꯨꯄꯤꯅ ꯉꯁꯥꯏ ꯑꯌꯨꯛ ꯍꯥꯡꯗꯣꯛꯂꯝꯕ ꯂꯨꯈꯨꯝꯒꯤ ꯃꯤꯍꯨꯠꯊꯣꯡ ꯑꯗꯨꯗꯒꯤ ꯃꯦꯔꯥ ꯊꯥꯒꯤ ꯄꯥꯟꯈꯠꯂꯛꯄ ꯊꯥꯖꯒꯤ ꯏꯪꯂꯕ ꯃꯉꯥꯜꯅ ꯂꯩꯃꯒꯤ ꯀꯥ ꯑꯗꯨꯒꯤ ꯄꯣꯠ ꯆꯩ ꯈꯨꯗꯤꯡꯃꯛ ꯏꯔꯪ ꯂꯪꯅ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯇꯞꯅ ꯇꯞꯅ ꯌꯩꯔꯛꯈꯤ꯫ ꯏꯪꯂꯕ ꯊꯥꯖꯒꯤ ꯃꯉꯥꯜ ꯑꯗꯨ ꯎꯔꯨꯔꯒ ꯄꯠꯊꯔꯨꯔꯕ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯇꯦꯛꯈꯠꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯥꯒꯤ ꯍꯛꯆꯥꯡꯅ ꯐꯃꯨꯡ ꯑꯗꯨꯗ ꯎꯆꯦꯠꯀꯨꯝꯅ ꯇꯥꯗꯨꯅ ꯂꯩꯔꯕꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯤ ꯍꯧꯈ꯭ꯔꯕ ꯀꯥꯡꯉꯣꯝꯗ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯊꯧꯗꯣꯛ ꯃꯆꯥ ꯃꯆꯥ ꯑꯗꯨ ꯏꯔꯣꯏꯅꯕꯒꯨꯝꯃꯤ꯫ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯃꯤꯠꯀꯨꯞ ꯀꯌꯥ ꯀꯌꯥꯅ ꯏꯄꯣꯝ ꯅꯥꯏꯅ ꯃꯊꯪ ꯃꯊꯪ ꯁꯥꯟꯅꯔꯤ꯫ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯕꯨꯁꯨ ꯀꯥꯎꯊꯣꯛꯆꯕꯒꯨꯝ ꯇꯧꯏ꯫ ꯍꯦꯛ ꯂꯣꯟꯅꯕ ꯀꯥ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯃꯧ ꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯥꯒ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯍꯤꯁꯥꯞ ꯀꯣꯟꯅꯗꯕꯒꯤ ꯃꯔꯩ ꯌꯦꯠꯅꯕꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯛꯈꯤ꯫ ꯉꯁꯤ ꯈꯛꯇꯒꯤ ꯅꯠꯇꯦ, ꯃꯔꯛ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯃꯇꯥꯏ꯫ ꯂꯩꯃꯗꯨ ꯈꯥꯡꯕ ꯉꯝꯁꯤꯜꯂꯛꯇꯕ ꯃꯥꯜꯂꯤ꯫ ꯃꯥꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯑꯁꯨꯝ ꯍꯤꯡꯗꯨꯅ ꯂꯩꯅꯤꯡꯂꯛꯇꯦ꯫ ꯀꯔꯝꯗꯤ ꯇꯧꯅꯤ? ꯐꯅꯃꯛ ꯍꯤꯡꯅꯤꯡꯂꯨꯗ꯭ꯔꯕꯁꯨ ꯍꯤꯡꯕ ꯇꯥꯔꯛꯏ꯫ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯡ ꯅꯥꯏꯅ ꯃꯈꯨꯠꯃꯛꯅ ꯂꯥꯝꯕ ꯐꯪꯅꯅꯕ ꯃꯑꯣꯡꯗ ꯊꯝꯂꯤꯕ ꯆꯤꯟꯐꯥ ꯐꯥꯔꯕ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡꯁꯨ ꯇꯥꯁꯤꯜꯂꯨꯏ꯫ ꯃꯥꯒꯤ ꯑꯁꯥ ꯍꯥꯏꯕꯕꯨ ꯍꯤꯗꯥꯛꯁꯤꯡ ꯑꯁꯤꯇ ꯃꯉꯥꯏꯔꯦ, ꯃꯁꯤ ꯅꯠꯇꯅ ꯑꯇꯩꯗꯤ꯫ ꯃꯥꯒꯤ ꯄꯦꯟꯗꯕꯒꯤ ꯋꯥꯀꯠ ꯑꯗꯨꯗꯤ ꯀꯅꯥꯗ ꯊꯃꯣꯏ ꯁꯦꯡꯅ ꯄꯦꯟꯅ ꯐꯣꯡꯗꯣꯛꯇꯨꯅ ꯋꯥꯀꯠꯂꯨꯅꯤ? ꯃꯗꯨ ꯄꯨꯝꯅꯃꯛ ꯀꯅꯥꯅꯁꯨ ꯇꯥꯅꯤꯡꯂꯣꯏ, ꯍꯥꯡꯂ ꯃꯥꯂꯪꯗ ꯇꯤꯟꯈꯤꯕ ꯅꯠꯇꯅ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯕꯤꯅꯣꯗꯤꯅꯤ ꯐꯨꯔꯥꯏ ꯂꯥꯠꯐꯝꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯍꯤꯡ ꯑꯃ꯫ ꯙꯨꯡ ꯙꯨꯡ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄꯒꯤ ꯃꯈꯣꯜꯅꯤ꯫ ꯃꯤꯠꯀꯞ ꯈꯪꯊꯣꯛ ꯊꯣꯛꯏ꯫ ꯑꯁꯨꯛ ꯊꯦꯡꯅꯕ ꯑꯍꯤꯡꯁꯤꯗ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯌꯨꯝ ꯑꯁꯤꯃꯛꯇꯗꯔꯥ ꯅꯠꯇ꯭ꯔꯒꯅ ꯊꯪꯅꯕꯒꯤ ꯌꯨꯝꯗꯔꯥ? ꯑꯃꯨꯛ ꯐꯩꯖꯨꯞꯇꯨ ꯆꯤꯡꯈꯠꯂꯒ ꯇꯨꯝꯊꯅꯕ ꯍꯣꯠꯅꯩ꯫ ꯑꯃꯨꯛꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯙꯨꯡ ꯙꯨꯡ ꯄꯦꯗ꯭ꯔꯦꯛ ꯄꯦꯗ꯭ꯔꯦꯛ꯫ ꯍꯟꯗꯛꯇꯤ ꯍꯥꯟꯅꯗꯒꯤ ꯈꯔ ꯀꯜꯂꯤ ꯃꯈꯣꯜꯗꯨ꯫ ꯈꯪꯂꯦ, ꯑꯩꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯃꯛꯇꯗꯅꯤ꯫ ꯇꯨꯝꯕ ꯀꯥꯏꯔꯦ꯫ ꯂꯨꯈꯨꯝ ꯃꯅꯥꯛꯇꯒꯤ ꯃꯤꯍꯨꯠꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯅꯤꯡꯕꯅꯤ, ꯃꯗꯨꯃꯛꯇꯤ ꯃꯉꯝꯗ꯭ꯔꯦ꯫ ꯊꯥꯖꯗꯅ ꯑꯀꯤꯕ ꯑꯃ ꯈꯪꯐꯥꯎ ꯐꯥꯎꯔꯛꯏ꯫ ꯃꯇꯝꯒ ꯐꯠꯇꯕꯁꯤꯗ ꯈꯨꯡꯒꯪ ꯑꯁꯤꯗ ꯅꯍꯥꯔꯣꯜ ꯂꯦꯛꯇꯕ ꯌꯨꯝ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯂꯣꯟꯅ ꯐꯣꯡꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯑꯩꯁꯨ ꯐꯅꯗꯤ ꯃꯀꯨꯏꯁꯤꯜꯂꯛꯂꯕꯅꯤ ꯌꯨꯝ ꯑꯁꯤꯗ ꯚꯔꯥ ꯂꯧꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯤ꯫ ꯑꯩꯉꯣꯟꯗꯗꯤ ꯑꯃꯨꯛꯇꯁꯨ ꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯔꯝ ꯇꯧꯅꯤ? ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯨꯃꯛꯅꯤ꯫ ꯃꯑꯣꯡ ꯃꯑꯣꯡ ꯈꯜꯂꯗꯨꯅ ꯐꯃꯨꯡꯗ ꯇꯞꯅ ꯌꯥꯝꯅ ꯋꯥꯅ ꯆꯦꯞꯊꯔꯒ ꯍꯧꯒꯠꯇꯨꯅ ꯐꯝꯃꯤ꯫ ꯐꯛꯈꯥꯗꯒꯤ ꯆꯨꯔꯨꯞ ꯎꯄꯨꯗꯨ ꯌꯥꯝꯅ ꯇꯞꯅ ꯈꯨꯠꯁꯥꯅ ꯑꯃꯝꯕ ꯑꯗꯨꯗ ꯃꯥꯁꯤꯜꯂꯒ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯂꯧꯊꯣꯛꯂꯒ ꯆꯤꯝꯕꯥꯟꯗ ꯊꯝꯃꯤ꯫ ꯃꯩꯈꯦꯠ ꯈꯦꯠꯄꯗꯤ ꯄꯥꯛ ꯍꯦꯛ ꯉꯝꯗꯦ꯫ ꯈꯪꯀꯤ ꯀꯤꯁꯤꯜꯂꯛꯏ꯫ ꯇꯣꯂꯣꯞꯀꯤ ꯄꯩꯁꯥꯁꯨ ꯑꯦꯔꯤꯌꯥꯔ ꯈꯔꯁꯨ ꯉꯁꯤ ꯐꯪꯂꯛꯄꯗꯨꯒꯤ ꯃꯅꯤꯜꯗꯨ ꯈꯪꯕꯗꯒꯤ ꯀꯅꯥꯒꯨꯝꯕ ꯅꯍꯥꯔꯣꯜ ꯁꯥꯁꯤꯟꯅꯔꯒ ꯂꯥꯛꯂꯤꯕ ꯖꯥꯠꯂꯥ? ꯑꯁꯦꯡꯕ ꯑꯣꯏꯔꯝꯂꯕꯗꯤ ꯐꯖꯅ ꯉꯥꯡꯅꯕ ꯌꯥꯒꯅꯤ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯃꯤꯍꯨꯟ ꯗꯪ ꯗꯪ ꯆꯣꯡꯉꯤ꯫ ꯂꯋꯥꯏꯒꯤ ꯁꯝ ꯑꯁꯤꯁꯨ ꯆꯞ ꯌꯨꯡꯈꯠꯂꯛꯏ꯫ ꯂꯥꯞꯅ ꯅꯛꯅ ꯍꯨꯏ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯑꯩꯕꯨ ꯍꯦꯟꯅ ꯋꯥꯍꯜꯂꯤ꯫ ꯑꯩꯈꯣꯏ ꯑꯣꯐꯤꯁꯀꯤ ꯆꯝꯄ꯭ꯔꯥꯁꯤ ꯇꯥꯃꯅꯤꯅꯗꯤ ꯍꯦꯛ ꯍꯦꯛ ꯐꯥꯒꯤꯑꯣꯏ ꯀꯔꯤꯑꯣꯏ ꯍꯥꯏꯈꯤꯕꯅꯤ꯫ ꯁꯥꯔ, ꯃꯇꯝ ꯐꯠꯇꯦ, ꯃꯤ ꯑꯃꯒ ꯁꯤꯌꯔ ꯇꯧꯔꯒ ꯂꯩꯃꯤꯟꯅꯕꯅꯗꯤ ꯍꯦꯟꯅ ꯐꯕꯅꯤ꯫ ꯄꯉꯥꯡ ꯉꯥꯡꯖꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯃꯅꯤꯒꯤ ꯋꯥꯍꯩꯗꯨ ꯊꯧꯁꯥꯔꯨꯗꯕꯒꯤ ꯃꯍꯩꯗꯣ ꯉꯁꯤꯗꯤ ꯐꯪꯒꯗꯧꯔꯕ ꯃꯥꯜꯂꯦ꯫
ꯑꯩꯅ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯌꯥꯔꯣꯏꯗꯕꯗꯤ ꯂꯩꯇꯕꯅꯤ ꯇꯣꯜꯍꯟꯁꯨ ꯃꯙꯨꯁꯨ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯂꯛꯇꯦ ꯃꯈꯣꯏ ꯑꯅꯤꯗꯤ ꯕꯖꯥꯔ ꯃꯌꯥꯗ ꯄꯨꯟꯅ ꯗꯨꯀꯥꯟ ꯑꯃꯒꯤ ꯚꯔꯥꯗ ꯂꯩꯈ꯭ꯔꯕꯅꯤ ꯅꯣꯡꯗ ꯉꯥꯟꯁꯅꯨ ꯍꯌꯦꯡꯗꯤ ꯃꯈꯣꯏꯗ ꯇꯛꯅꯗꯕ ꯌꯥꯗ꯭ꯔꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯤꯒꯤ ꯁꯥꯍꯨꯝ ꯑꯃ ꯑꯩꯒꯤ ꯃꯤꯍꯨꯠꯊꯣꯡ ꯃꯄꯥꯗ ꯍꯦꯟꯅ ꯅꯛꯁꯤꯟꯅ ꯂꯦꯞꯄꯒꯨꯝ ꯇꯧꯏ ꯀꯔꯝꯅꯣ ꯁꯣꯔ ꯐꯥꯎꯕ ꯆꯅꯤꯡ ꯇꯥꯅ ꯅꯤꯡꯊꯤꯅ ꯍꯣꯟꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯀꯥꯡꯁꯨ ꯑꯃ ꯑꯅꯤꯈꯛ ꯉꯁꯥꯏ ꯀꯥꯡꯈꯜ ꯃꯅꯨꯡꯗ ꯆꯪꯍꯧꯕꯗꯨꯅ ꯉꯔꯪ ꯉꯔꯪ ꯐꯤ ꯊꯣꯡꯗꯕ ꯃꯥꯏ ꯑꯁꯤꯗ ꯑꯃꯨꯛ ꯏ ꯁꯨꯞꯅꯅꯕ ꯍꯣꯠꯅꯔꯤ ꯃꯗꯨꯅ ꯑꯃꯨꯛꯀꯁꯨ ꯊꯣꯏꯅ ꯑꯩꯕꯨ ꯋꯥꯍꯜꯂꯤ ꯄꯨꯛꯅꯤꯡꯁꯤ ꯂꯩꯇꯥꯍꯟꯗꯦ ꯂꯝꯗꯝ ꯇꯥꯝꯅ ꯂꯩꯍꯧꯔꯤꯕ ꯑꯩꯒꯤ ꯏꯃꯥ ꯑꯁꯣꯟꯕꯤꯗꯨꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯑꯩꯅ ꯃꯤꯠꯀꯞ ꯊꯣꯔꯛꯄꯗ ꯏꯃꯥꯅ ꯍꯦꯛ ꯂꯥꯇꯦꯟ ꯑꯃ ꯄꯥꯏꯔꯒ ꯀꯥꯡꯅ ꯆꯤꯛꯂ ꯐꯥꯎꯕꯗ ꯈꯪꯗꯕ ꯅꯨꯄꯥꯁꯤꯕꯨ ꯀꯔꯝꯅꯣ ꯑꯣꯟꯊꯣꯛꯅꯁꯨ ꯊꯥꯈ꯭ꯔꯕ ꯎꯟꯁꯥꯅꯣꯅꯦ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯀꯥꯡ ꯍꯥꯠꯂꯝꯕꯗꯣ ꯃꯤꯠꯇ ꯉꯁꯤꯁꯨ ꯁꯪꯁꯪ ꯎꯔꯛꯏ ꯃꯇꯠ ꯃꯇꯠ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗꯅ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯂꯨꯏ ꯇꯥꯝꯅ ꯂꯩꯍꯧꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯗꯤ ꯌꯨꯝꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯏꯅꯥꯎꯅꯨꯄꯥ ꯌꯥꯏꯃꯗꯨꯅ ꯑꯩꯒꯤ ꯐꯨꯔꯤꯠꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯁꯦꯒꯥꯏꯔꯕ ꯐꯥꯎꯕ ꯍꯦꯛ ꯄꯥꯝꯃꯤ ꯃꯗꯨꯗ ꯂꯥꯟꯖꯥꯎ ꯀꯌꯥꯅꯤ ꯑꯩꯁꯤꯁꯨ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯈꯔ ꯑꯍꯜꯅꯤ ꯀꯥꯏꯅꯒ ꯈꯤꯇꯪ ꯍꯟꯗꯣꯛꯄꯒ ꯅꯠꯇꯦ ꯍꯦꯛꯇ ꯃꯥꯟꯅꯔꯣꯏ ꯍꯟꯗꯛꯇꯤ ꯄꯩꯁꯥ ꯈꯔꯗꯤ ꯂꯦꯝꯒꯅꯤ ꯑꯦꯔꯤꯌꯥꯔꯁꯨ ꯌꯥꯎꯔꯕꯅꯤꯅ ꯏꯅꯥꯎ ꯌꯥꯏꯃꯗꯨꯒꯤ ꯑꯄꯥꯝꯕ ꯐꯨꯔꯤꯠ ꯑꯃꯇꯪꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯂꯩꯕꯤꯔꯒꯦ ꯈꯪꯍꯧꯗꯅ ꯌꯦꯟꯈꯣꯡ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯑꯣꯛꯇꯨꯅ ꯊꯪꯅ ꯊꯪꯅꯅ ꯑꯅꯛꯄ ꯑꯔꯥꯞꯄꯗ ꯈꯣꯡꯕꯗꯨꯗ ꯍꯦꯟꯅ ꯃꯤꯠ ꯅꯥꯁꯤ ꯈꯪꯁꯤꯡ ꯁꯤꯡꯒꯠꯂꯛꯏ ꯅꯣꯡ ꯉꯥꯟꯒꯗꯕꯁꯤ ꯀꯌꯥꯝꯕꯨ ꯋꯥꯠꯂꯤꯕ ꯉꯥꯏꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯒꯗꯧꯔꯤꯗ ꯆꯦꯛ ꯃꯣꯛ ꯐꯥꯎꯕ ꯂꯥꯎꯈꯤꯗ꯭ꯔꯦ ꯂꯝꯕꯤ ꯁꯣꯔꯣꯛ ꯄꯨꯝꯅꯃꯛ ꯊꯥꯖꯗꯅ ꯁꯤꯐꯥꯏꯁꯤꯡꯒꯤ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯄꯒꯤ ꯒꯥꯔꯤ ꯃꯈꯣꯜ ꯑꯃ ꯈꯪꯅꯛ ꯅꯛꯁꯤꯜꯂꯛꯈꯤ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯊꯃꯣꯏꯁꯦ ꯄꯤꯛꯄ ꯌꯥꯕ ꯄꯤꯛꯁꯤꯜꯂꯛꯏ ꯀꯥꯞꯅꯔꯕꯗꯤ ꯑꯃꯨꯛ ꯀꯝꯗꯧꯕ ꯇꯥꯔꯕ ꯂꯥꯏ ꯊꯥꯖꯗꯕ ꯑꯩꯅ ꯄꯨꯛꯅꯤꯡꯗ ꯅꯤꯡꯕ ꯌꯥꯕ ꯏꯁꯣꯔ ꯄꯨꯝꯅꯃꯛ ꯅꯤꯡꯂꯨꯏ ꯑꯩꯒꯤ ꯐꯛꯂꯥꯡꯁꯤꯗꯤ ꯁꯨꯞꯅꯇꯒꯤ ꯐꯛꯂꯥꯡꯗꯣ ꯀꯥꯕꯛ ꯀꯥꯕꯛ ꯁꯟꯊꯤ ꯈꯔ ꯊꯥꯅ ꯇꯩꯖꯕꯇꯅꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯎꯕ ꯉꯝꯒꯅꯤ ꯚꯔꯥꯗꯤ ꯊꯥꯗ ꯂꯨꯄꯥ ꯆꯅꯤꯅꯤ ꯂꯦꯞꯇꯅ ꯊꯤꯔꯤꯕꯁꯦ ꯍꯟꯗꯛꯇꯤ ꯂꯨꯄꯥ ꯆꯥꯝꯃꯗꯃꯛ ꯄꯤꯒꯦ ꯈꯪꯒꯅꯤ ꯇꯦꯛ ꯇꯦꯛ ꯗꯨꯡꯗꯥꯡꯁꯤꯅ ꯄꯪꯇꯥꯗ ꯃꯇꯥꯏ ꯅꯍꯥꯜ ꯃꯈꯩꯗꯤ ꯑꯃꯨꯛꯇ ꯁꯤꯒꯨꯝꯕ ꯃꯈꯣꯜꯁꯦ ꯇꯥꯗꯦ ꯊꯣꯡꯁꯤ ꯍꯧꯖꯤꯛ ꯍꯥꯡꯗꯣꯛꯎꯒ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩꯗꯤ ꯀꯝꯗꯧꯕ ꯇꯥꯔꯕ ꯃꯗꯨꯗ ꯍꯥꯡꯗꯣꯛꯎꯗ꯭ꯔꯒꯅ ꯀꯔꯤ ꯀꯣꯛꯁꯤ ꯎꯔꯨ ꯉꯥꯎꯁꯤꯜꯂꯛꯏ ꯑꯩꯉꯣꯟꯗ ꯀꯥꯞ ꯑꯃꯗꯤ ꯂꯥꯏꯔꯗꯅ ꯏꯟꯆꯤ ꯑꯃ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯏꯈꯪ ꯈꯪꯉꯤ ꯉꯁꯥꯏ ꯃꯩ ꯃꯨꯠꯈꯤꯕꯗꯒꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯍꯧꯗꯕ ꯕꯜꯕꯁꯤꯡ ꯑꯗꯨ ꯈꯪꯉꯥꯟ ꯉꯥꯟꯊꯣꯔꯛꯄꯗꯨꯗ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯉꯥꯜꯂꯤ ꯀꯥꯁꯥꯡ ꯑꯗꯨꯃ ꯃꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯃꯤꯄꯥꯏꯕ ꯄꯣꯛꯂꯛꯏ ꯐꯛꯂꯥꯡ ꯑꯍꯧꯕꯗ ꯑꯩꯒꯤ ꯏꯇꯧ ꯑꯁꯤ ꯃꯈꯣꯏꯅ ꯎꯔꯝꯒꯗ꯭ꯔꯥ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯏꯑꯣꯟ ꯑꯣꯟꯅꯅ ꯑꯍꯤꯡꯁꯤꯗꯕꯨ ꯃꯩ ꯄꯤꯔꯒ ꯀꯩꯗꯧꯒꯗꯧꯔꯤꯕꯅꯣ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯈꯠꯈꯤꯗ꯭ꯔꯕ ꯃꯩꯇꯩ ꯂꯩꯕꯥꯛꯅꯤꯗꯀꯣ ꯄꯨꯛꯅꯤꯡꯗ ꯈꯟꯈꯤ ꯍꯟꯗꯛꯇꯤ ꯉꯁꯥꯏ ꯃꯈꯩ ꯇꯥꯈꯤꯕ ꯃꯈꯣꯜꯗꯨꯒ ꯁꯨꯛꯅꯠ ꯍꯦꯛ ꯅꯠꯇꯦ ꯃꯤꯍꯨꯟꯒꯥꯁꯦ ꯏꯊꯛ ꯊꯛꯀꯠꯂꯤ ꯑꯩꯒꯤ ꯐꯃꯨꯡꯒ ꯍꯦꯛ ꯇꯥꯏꯅꯔꯤꯕ ꯃꯤꯍꯨꯠ ꯊꯣꯡꯗꯨꯒꯤ ꯊꯣꯡꯕꯥꯗꯨ ꯒ꯭ꯔꯤ ꯒ꯭ꯔꯤ ꯇꯛꯄꯒꯤ ꯃꯈꯣꯜ ꯑꯃꯅꯤ ꯍꯟꯗꯛꯇꯤ ꯁꯣꯏꯔꯔꯣꯏ ꯃꯈꯣꯏꯅ ꯑꯩꯒꯤ ꯂꯩꯐꯝ ꯆꯞ ꯆꯥꯅ ꯈꯪꯈ꯭ꯔꯦ ꯑꯗꯨꯅꯅꯤ ꯈꯨꯠꯂꯥꯏ ꯑꯃꯅ ꯃꯤꯍꯨꯠ ꯊꯣꯡꯒꯤ ꯊꯣꯡꯕꯥꯗꯣ ꯆꯞ ꯆꯥꯅ ꯂꯦꯟꯊꯕ ꯍꯧꯔꯛꯂꯤꯕꯁꯦ ꯃꯈꯣꯏꯗꯒꯤ ꯅꯥꯟꯊꯣꯛꯄ ꯁꯨꯛꯌꯥ ꯌꯥꯔꯔꯣꯏ ꯑꯩꯕꯨ ꯌꯨꯝꯗ ꯍꯟꯕ ꯁꯨꯛꯉꯝꯃꯛ ꯉꯝꯗꯅ ꯃꯐꯝꯁꯤꯗ ꯑꯁꯨꯃꯛ ꯊꯋꯥꯏ ꯂꯥꯟꯕ ꯇꯥꯔꯕ꯭ꯔꯅꯦ ꯐꯔꯦ ꯑꯩꯕꯨꯗꯤ ꯁꯤꯕꯨ ꯁꯤꯔꯕꯗꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯂꯒꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯕꯛ ꯃꯆꯥ ꯑꯁꯤꯃꯇꯪ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯏꯪꯈꯣꯜ ꯇꯪꯈꯥꯏ ꯑꯃ ꯈꯨꯔꯥ ꯅꯣꯕꯤꯟꯗ ꯕꯟꯗꯣꯞ ꯊꯝꯈꯤꯕꯗꯨꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯑꯣꯏꯈꯤꯕ ꯇꯥꯕꯅꯤꯅꯦ ꯑꯣꯟꯊꯣꯛꯅꯁꯨ ꯃꯕꯨꯛ ꯐꯠꯈꯤꯗ꯭ꯔꯕ ꯑꯍꯜꯅꯤ ꯃꯗꯣ ꯁꯦꯟꯗꯣꯏ ꯐꯥꯎꯕ ꯅꯣꯡꯃ ꯅꯤꯅꯤꯒ ꯍꯦꯟꯗꯣꯛꯈꯤꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯀꯣꯏꯊꯧ ꯍꯦꯛ ꯊꯧꯔꯗꯅ ꯃꯉꯩ ꯊꯛ ꯊꯛ ꯍꯦꯛ ꯅꯤꯛꯂꯗꯨꯅ ꯄꯣꯏꯂꯥ ꯇꯥꯔꯤꯛ ꯁꯨꯕꯒ ꯆꯩꯁꯨꯗꯨꯃꯒ ꯀꯣꯛ ꯀꯣꯛ ꯍꯦꯛꯇ ꯃꯔꯥꯛꯀꯗꯧꯔꯤꯕꯅꯤ ꯐꯅ ꯆꯍꯤꯁꯨ ꯃꯌꯥꯝꯂꯕꯅꯤ ꯑꯣꯟꯊꯣꯛꯅꯁꯨ ꯆꯣꯞꯈ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ ꯃꯇꯝꯁꯤꯒ ꯍꯦꯛ ꯆꯥꯅꯩ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯉꯥꯗꯨꯒꯤ ꯃꯅꯨꯡꯗ ꯁꯨꯞꯅꯇꯒꯤ ꯑꯩ ꯏꯊꯟꯇꯅꯤ ꯊꯕꯛ ꯃꯆꯥ ꯑꯁꯤꯃꯇꯪ ꯁꯔꯀꯥꯔꯒꯤ ꯇꯧꯍꯧꯔꯤꯕꯁꯦ ꯆꯍꯤꯒ ꯆꯥꯟꯅꯗꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯤ ꯕꯥꯖꯤꯅ ꯅꯧꯅ ꯍꯨꯟꯗꯣꯛꯂꯝꯂꯕꯤ ꯏꯃꯥ
mabuk sauraba inaunupa ahumdumaga isal nupi atonbi adumaga aigi asadani makhoina hinghoriba adusu karigumba laibak thiduna mafam marang khangdana aina laikidaba thoklabadi makhoina amuk karamna hinghauba tasengna ai haujikti siba makti pamdre makhoigi laman tole adubu haujikpo karino aina tawgadaba asibu khulai paiba makhoigi makhutta phana aina sumlabasu soidana maithiba tabani siraba tanza asida khangning ningsinglai aigi pambomda siriba langsung amubaduda yauriba korigi jantratu madu yauribra haiduna khutna tapna masilli yawbamakti mayauri laiwa tinwagi thoidokpa khak natte imana yamna thajana imagi phanek machet amaga tulsibongi leibak matum macha amaga yaingang ahingbadumaga isam samna langphaida chatpada phatanungda thoktanaba yumda tekta kaidana halaknaba hablakhibani aidi kaya maduda thajadabani imagi yengduna adu ngasigi mitkup asidadi madugi asada mangaire aigi haujik oriba phibam asidadi madunatana atai upai amata leitre git thongjau du khangnam hek namlakhi lawagi samdu amukasu hena chap yungkhalakhi sar asuk thenglaba phawba hagot piriba sibu kari tawrbage haujiki dubo samprasi tamani gi khunjal su male amukasu hanna tananaba na thangatli mani soidre tamani gi khunjalni mana karamna aibu khangprek khangi mangla taibangla nongbu ngalaba jatlane ikawbu kawthuklui mahak ngasi ayuk anganbagi busda imphal chatkani haikibadu aigi talabki pasha adu yumda khara pibiramu haiba adugi lawba lakpa soidana oiramni tumubo saraga hathu thong hangdoi mangolda nungsa yakna sarambadu ubada mitsi ithak thai tamanisu aigi itawaduda khitang ngakpati male karisu thoidokpadi hanglamde aingondagi sel adu chawrakna haiphet masing thiraga bus nanghoraroi matagum thuna parap thokre khara sauningbadi male isasi iyang yangbagum tawi khanghaude nungsa sor sauna holaduna musuk muba sallaba asauba hatam ama mangolgi kasinaduda ningaidana konsinduna tomliba aduda aigi mityeng tasilluba adu ngarang ahinggi matau adu ithanta ningsingluraga nokning lakhi sallaba sina oibata aibu aduk yamna kihankhibadudi parap imung tamna sanglai muthatpa kawromlaba bulb ki mangal aduna ka manung aduda ahing adum oiramle ahing dugi thodok adu ningsingluraga ithanta pangnokta nokning lakhi kanadabu tamlusige khangdre kanano amadadi thamoi sekna lithokningi ahing dugi wari du wari asi nungai biragadi like tawbiramo comment tawbiramo aduga channel asida nauna sangbirakpa oiragadi channel asibu subscribe tawbiramo